Nan Manipuri amana gari manungda nupi macha ama namja namthek tawkhiba case ki dama court na status report kaukhrei. Bisnupur district ki mafam amadagi Imphal West da lerakhibi chahi 18 gi nupi macha amabu imung manung na mangkhre haiduna phongdokhraba matung Gitoni haina khangnaba South West Delhi dagi Magamapal Kangjabi gi asanba yumda leramba Rupesh chahi 15 apokpa laikhidraba Chandramohona Bolero gari manungda nupi macha adu kihan khanganduna namja namthek tawbiki haiba case adugidamak tha asigi kuntrada bail hearing chathanaba special judge pokso Imphal West na police ki status report kaukhrei chahi 18 gi nupi macha ama mangkhre haiduna social media da thagalaba matung chahi asigi June 10 da bahaki apokpana nupi macha asi sakhangdabana kidnap tawkhre haiduna Complain aduga mari lainana police na sahi asigi June 18 ge ayuk pung 18 aduwaida mangkhraba nupi macha adu Nagamapal Kangjabi da leiba Keli Makhoigi yum amadagi garage ta khamdru leiba Nagaland da register tawba Bolero gari amagi maningdagi nupi macha adu rescue tawkhe Police na victim ase statement laukhibada nan Manipuri asina Bolero gari manungda nupi macha adu ki handuna namja namthek sathakibani haiduna khumkhe FIR asiga mari lainana special judge pokso Imphal West da chatharakiba trial ga mari lainana police na case asigi statutory period ki manungda court ta charge sheet file thangalaktre accused petitioner ki counsel ki khudhangdagi special judge pokso Imphal West da Rupesh bu bail pibi naba application langkhalakhe application asiga mari lainana police ki oiba status report sing court na kaukhrei loinana case asigi makha taba bail hearing tha asigi tang kuntrada Chathanaba special judge pokso Imphal West na matam lepkhrei Joy Kisan da BJP ki ticket piba yarwi haina ngahan numidang Imphal hotel da miyoi chama hena thomjilakhrei Tarani thoi suba Manipur assembly election da BJP gi mirep sing soidana mai pakhananaba lalong yatpa lagliba BJP gi center gi lusingba kaya haujik North AOC gi hotel Imphal da lariba sida thangmaiban kendra da BJP gi mirep oinaba sem sariba Jotin Waikhom da BJP ki ticket pigedabane Congress ki MLA khumuksam Joy Kisan da BJP ki ticket piba yaroi haina ngahan numidang Jotin Waikhom bu sokotpa miyoi kayana hotel Imphal da thomjilakhrei haire ngahan fawboda hotel Imphal da lariba BJP ki center ge lusingba singadude BJP ki national spokesperson Sambit Patra Union Cabinet Minister oibada natana Manipur gi BJP election in charge su thausu puriba Bhupendra Yadav Union Minister Ashok Singhal amadi atai lusingba kharane lusingba singasina lariba hotel Imphal da ngahan numidang pung 3 ka minute 30 rom taba matamda Thangmaiban kendra da BJP gi mirep oigani haiduna chongthorokliba Jotin Waikhom bu sagotpa miyoi chamaga yankhai rom thomjilakhibani haide pause sina phangba paugi matungina de miyoi sing aduna hotel Imphal da lariba BJP gi lusingba sing adu unana bahai khe loinana Thangmaiban gi hojik Congress ki MLA oiriba khumuksam Joy Kisan da BJP gi ticket piba yaroi nahi chahiya Joy Kisan haiba kholau laubaga loinana Joy Kisan da BJP gi ticket piba yaroi haina laubagi thabak chathakhi loinana Hotel Imphal ge main gate namkhaiduna miyoi sing aduna manungda changlaga center gi BJP gi lusingba sing unaduna Jotin Waikhom da BJP gi ticket pinaba taksinana ba hona ki haide adubu hotel Imphal bu ngak seliba security sing na akan ba mongda ngak sen bagi thabak chathavadage miyoi sing adu hotel manungda changba ngamkhi de haide pawasin hai miyoi sing aduna irang hauringe matam aduda de center gi BJP gi lusingba sing adu atopa thabak chathokibadage laitaba matam ni haide Adubu lusingba sing asina hotel aduda thunglaba matungda thangmaiban kendra ge Jotin Waikhom bu sagotpani haiba miyoi sing aduge maraktage miyoi ama khangatlaga BJP gi center gi lusingba sing adu unaduna wari sakhe masigi tungda irang adu nemthaduna miyam adu hanaki haire panba yabade thangmaiban kendra gi Congress ki MLA oriba KH Joy Kisan na phongdokhibagi matungina mahak BJP gi ticket taraba leite Congress ki mirep oina mikhal thengnagani haina phongdokhibasu laikhrabane CM na Churachandpur Mitai Council gi office hangdokhrei posting gi damak wanom bagi hainabi thadoklase Chief Minister migi na Delhi dagi Arunachal da posting tarakpada wanom de aduga Manipur ge de Imphal dagi Churachandpur da posting tabada wanomaga Imphal da laina bohonai masigi hainabi se Manipur maruwaina Mitai sing dagi lawthokpa mathau tai haina Chief Minister na phongdokhe CM Secretariat ta pangthokpa Churachandpur Mitai Council gi office sangabagi thoramda CM na hai Makhoigi Manipur Purup Khudingma kene masida aina chaubani haiduna Purup masasing namtharabade kana amata leiba ngamloi laiminari ba ikhoi amatane ima amatagi machani haibagi wakhalonda punna lehennenge aikhoina laining ba mafamda changduna hekta laiba yaba natte
Nagasu nagagi kukisu kukigi laijasano mitaisu mitaigi mitai pangalgisu laijasano hairiba mayam asi pullaba matamda apunba India apunba Manipur oidebane masing yambana asonba masing yamjadaba phurup kanglup tuhatpa yaroi aduga asonba singna aikhoidi soli masing yamjade haina sothana laibasu yaroi aigedi achau masa khaiba politics yade ka hena kalakpagisu aikhoi lai aduga ka hena sonbagisu aikhoi lai laingak ama palibasi aikhoi pumbage nei aduna Churachandpur gi mitai singna hanthana laiba adu ngasi dagi tokpiro wakhal nungaina laibiyu aikhoi wakhal taminase aikhoi gi politician kharana tungge charol surol da kari thokadage uhaudaba amade lana purambadage ngasi Manipur da naga mitai kuki haina khaidok lambane Churachandpur da laiba mitai singna makhoi gi haurakpha maduda mina ki halakpada aikhoi na ki gadori base karigino haina hangladuna mafam asida kuki naga mitai punna taminari bane masida kanagumbana ki halakpada ikhoina ki pham thokte kanagumbana ki halaklawade aingonda pau pibirau Manipur da laiminari ba ikhoi amatane magi haurak phamda laibada kanagumbana ki halaklawade madugi ahongba ama lakpaga loinana madudagi kanglup ki irang thoklakpa yai aduna kanagumbana ki han khanganbagi thabak tawbiganu haina CM na makha tana phongdokhe thauram asida Rajya Sabha gi MP Sanajau Balaisemba Manipur Development Society gi Chairman M Asni Kumar amasung Mitai Society Churachandpur gi President M Thoibasu saruk yakhe Indian National Congress ki mapo kumon pangthokre BJP na lambi lamjau da phiral poster pangthet thesilaga miyam gi wakhal thamai ba ngamloi Congress Manipur Pradesh Congress Committee MPCC na sinduna ngarang BT Road Imphal da laiba Congress babanda Indian National Congress INC gi chamaga kuntra tare laksuba mapo kumon pangthokre thauram asida saruk yakhiba CLP gi leader o ibo bina hai hauzik paliba BJP ge chungsinaba laingak asina lakadoriba mikhal asiga mari leinana pauseda advertise tauba lambi lamjau da phiral poster pangtheta thesilaga Manipur miyam thamai ba ngamloi ngamgani haibasu thajade makhoi gi phiral poster thetpa publicity kaya tauba adu miyamna hodrong hona oi khange center da paliba PM Modi na lusing balangak asina India da Congress na sakti hek pairingai da India asi sothana lahalli loinana Manipur da su Congress na laingak pai khiba matamda Manipur sothana lahalli haire adubu makhoiga aikhoiga changdamnaba aside pallubagi mathau tade aikhoina adu tawe taude haina panbase aikhoidi hainade tilai khumbi chubadongna hakatsai lamdam asida de apikpa state nina kanana kari taurammi tauramde haibase miyamna irai laina khangduna lairaba wafamne BJP di Congress na Muthattrabasu makhoigi intending candidate Mayamna Adumak Loisinkhragani and Loken non-violence ki pambaina lakadurba mikhal asida Congress na absolute majority phangnaba honagani haina CLP leader hanagi minister Okram Ibobina Indian National Congress ke chamag kuntra taret suba mapo kumon thauram da phongdokre thauram adu party ki president na party ki phiral singkhat khe thauram adu da MPCC ki president N Loken CLP leader o Ibobi CWC ge member Gaikhangam hanagi president MLA TN Haukib MLA Dr. Satolian Amo MLA AK Mirabai na sing basaruk yakhe thauram du da Okram Ibobi na makha taraduna hai BJP na lakadurba mikhal ase nampuda majority oinabagi pandamda ki hallaga miyoy ama ani hatoklaga yagani haiba pambai sizinaduna violence ki thabak kaya chatharagle makhoina violence phana sizinarabasu mi kaya halabasu democracy bu loisinbadi oithoktabane democracy da violence sanafam leite hauzik paliba BJP gi laingak asina advertisement taubanatana karisu taudre Imphal manungda footbridge khara sariba road median khara semjilibasi nataba kari ahenba thabak tauba ngamkhrabage haibadu miyamna loina khangnaraba wafamne Congress ki matamda loining sita thamlamlaba Jiribam Imphal railway loibagi matam sangdoktuna leire Congress na kari taurami haina Congress na haizaba ikaijai miyamna loina khangnarabani haikhe thauramdu da gaikhangam na phongdokibada BJP ase anti-national oiba miyamge mayokta leiba party ne rule of law constitution ngangnaba punna hotnaminasi haikhe MPCC ki president N Loken na hai hauzik paliba miyamda kihanba BJP na lusing balaingak numit mapani khakta ngaire loigadaba code of conduct hek lakpadage makhoina haiba yadaba employee kayada transfer tawge haina kihanba ngamlaroi BJP di Congress na Muthattrabasu makhoigi intending candidate Mayamna Adumak Loisinkhragani
Lakadoriba mikhal asigi matungdagi BJP uba phanglaroi anauba Congress ki laingak ama laklagani miyamna warabasu wana Code of Conduct laktringaida numit kharani sidang BJP gi miyot minai khangmi nakhisi haikhe aroibada tabiriba pumnamakpu thagatjari